Luang Sangam Daliva Liberal College ta numit nini sathagadaba Mega Job Fair Rosgar Mela ngasi Chief Minister Biren phongdokhre. College asige building ahum amasung ngasi sangakhrai. Ngasi sangakiba building ahum madudi administrative building, OVC girls building amadi classroom building ni. Mega Job Fair aduda pun install kuntaretna sarugyari. Thorom maduga mari lenena Liberal College asidagi mahiroi oina thabak phangkhraba mahiroi mari dasu Chief Minister na asam khudol piduna makhoi bu pukning thogatki. Thorom madugi Chief Guest ki warol pireduna Chief Minister Biren hai discipline yaudaba kunai ama Keidounungda Chaokhatpa Ngamloi masimangna college singda assemble tawbagi system ama semlibani. Masina kunai asida discipline ama sembagi loinana nationalism ki oiba wakhalon lehengadabani. Self discipline amadi nationalism leiraba matamda maribak mazati nungsibagi ihullakani. Mazati nungsiba mioi amana Keidounungda phataba thabak tawroi haireduna lamdam asida leiriba thabak phangdaba mioi kya thabak phangnaba pandamda asigumba Mega Job Fair ama pangthokpasi sauthokchaningai ni lenga ki thabak khakta natana entrepreneur kya semgatuna lamdam gi sel thumda hena fagana ba hona basangi haibu wafam thamki. Amarumda Thoromaduga Mari Lenin Education Minister T.H. Basanta Kumar phongdokhibada lamdamasi khakta natana atopa leba kya dasu lenga ki thabak phangba haibasi awabani. Lenga ki thabak khakta na thabak ni haina loba yaroi thabak phangde hairaduna blame tawbagi mahuta entrepreneur ama oina ba hona ba haibasi hogolaliba mahiro singda mathau tai. Masi pangtholiba Mega Job Fair asina sulamdam masige naha kya masagi senthok lambi sembada asoba mateng oiragani hairaduna mahiro singda kanagada bu wafum kya thamki. Liberal policy asigi liberal policy moina mohana koda wagi bahalla man mama koi laikai ki or surrounding ki laikida basingi na bodo ko thambiba aduga laikida basingi li some foundation day gumba dani ko invite orga ekoi na honor to ba tanai padi na kane madu toksto bilo bani toksto to biyo na inuma ai thamsake college Ojas in the status in the assembly the school college the Busina Masina equated society is the discipline. Nationalism is still tolerable. Nationalism is Mikanabindo. Marava Mazatin, Shivamada, Arab, state silla, country silla, they Nipoka Habiki, Adugi, Wasamo to fill the world. Aduka, discipline of the society and the Masaka.